SC Technology के Medical Officer Dr. Bhavna Amade Rims के Head of Department के Retired Professor Dr. D.C. Sharma Belon Tagatuna Hangdokre. Central Agriculture University SC Technology के Medical Officer Dr. Bhavna Phondo Kibeda ngasi Bisnupur District के Khapo Songbam Maning the Labor Sangai Resort Water Amusement Park ama Hangdokpa asi asuki mate puning thawganingai oi hariba resort asida imung manung marup mapang sing laklaga ngahaka awa pothapam pho oibeyaba maphamne hariba mafam asida tumpham sapham laklaga pothagani khudong saba kayasu piri Chingi aying banung set part ke phazarba scenery kayasu uba phangle maram sina awa potha phampo oibada mapham saba mapham amane haikhe Sengai chinge imoino thawal lob waithona sanduna waithau sengai chingda ladiba ima imoino ge khubam Chengai Cheng Goddess Immuno Complex da Nomage Oiba Tree Plantation Program ama pangthokre Tharamaduda Uttar Sanglen Sanakunung dage angom ningthau angom poidai tont Purkhalba Thoksomp Ibungo Hal Maitei UCM ge former President Yumnamba Nabachandra Thawan College ge Assistant Professor Dr. Laistram Jalsamp Advocate and Director Human Rights Law Network Manipur Maihobam Rakesh Sanakononge Ahalob Lakpa Advocate Puyam Tomsa Maitei Chengai Chingke Imono Tawal Loke President Wang Kempe Ibochong Maitei Treasurer Asam Tombe Maitei Nachingba Gyana Sarugyadana Imono Image Kubamge Akoibada Manapungba Amasonga Wahipanba Usara Kaya Thake Sengai Chinge Imono Tawgal Lob Waithauge member ama oiriba mutump Raza Maitena Pondoropada Ngasideki Sahi Kuntradonge Mamangdegi Chengai Chink Ima Imonoge Kubama Ase Kananaba Honarakpa Ado Hausakti Iramda Masida Leriba Irecha Kiana Leptana Mateng Pangbirakpana Image Kubam Ase Sangat Sangat Page Tabak Leptane Chatari Ngasi Su Mioi Kea Ama Mateng Pangbige Hybirakpa Leptri Masimak Yamna Nungaijai Imagi Kubampa Asibo Hena Pazahanaba Ngasi Ahumlak Suba Oina Tree Plantation Ge Tharamasa Pangthopani Makatana Su Pangthokigani Miamna Su Tawal Lupo Mateng Pangbio Haina Pongdorake Salangers Bodicum Tutorial Center Kainogi Mamang Sahili Sangani Kunmangada Bosempa Mate Kosamna Lauba Examda Mark Wangna Pangduna Mai Paklaklaba Mairusing Opage 4th Meritorious Award Ceremony for HSLC and the HSE 2025 Thoramp Loyalakpa Community Hall Kainodanga Sepangtokre Tharambadda Kaksanga Assembly Constituency ge ex MLA Y Sursanda Winam Assembly Constituency ge ex MLA L Radhakishore Zone 4 BPR Retired DI and Magachandra Maitei Lipunge Thoburen Ice Siland PC Allied Health Institute Kongmane Zone 1 Impal West ge Managing Director Dr. Anta Pravin Challenges Boarding Cum Tutorial Center Kainoge Advisor K Ice Premona Atoiba Mitunglen Oina Sarugaki. Taramadada Mamang Sahigi Bose Mamade Kosemna Loba ISSLC Amade ISSE da 60% and Aba Pangduna Mai Paklaba Mahiroi Class 10 Ge Oina Humbu Humdoi Class 2 Oina Mahiroi Nipan Amade Manipur Ge Mingchat Pudaklaba Player Anida Momento Certificate Amade Kudon Pitune Kaikunabo Otke. Tharamaduga Mari Lenana Challenges Boarding Cum Tutoring Center Kainoge founder Naurem Bizuna Pondoropada Lisangani Taramari Dege Hauduna Boarding Cum Tutoring Center Asina Mass P Kaktamar Lauraka Kosang P Laudana Tungi Yumbireno Oirakadariba Mahiroi Shinga Asibu Mapung Papa Mioi Amamampa Oirangaba Pungninga Taugatuna Tharam Ase Pangthokpani Haiki. Patriotic Writers Forum Manipur PAWF ke Taranipan Suba Mapong Numike Tharampa Pangthokibaga Loinana PAWF ke
ꯆꯍꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ PAWF ꯀꯤ ꯃꯄꯣꯡ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯪꯊꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA ꯀꯔꯝꯁ꯭ꯌꯥꯝ PAWF ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯧꯔꯣꯏꯕꯝ ꯈꯝꯕ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯃꯔ ꯆꯦꯌꯔꯃꯦꯟ ꯁꯕꯖꯦꯛ ꯁꯥꯕꯝ ꯃꯪꯒꯜꯖꯥꯎ PAWF Tripura branch के advisory board member KSIs Madhavi Manipuri Women Literary and Cultural Organization Hozage advisory board member Usam Bindarani Amadi Tauremp Purnabati Amasung Manipuri Language Advisory Board Site Academy New Delhi gi member Khoisnam Ongbi Biralana Mitungensing Oina Sarugaki Tarampa aduga mari lainana Asampa amati Tripura dagi lakpa delegate singda atamba khudol tamke amadi hozai concert lisangani kunmangada saruga yaruba sing su khudol tamdana ikai khumna bodke Taranga mari lainana MLA karam samna hai lamna masada lediba lopa maseng yamliba singa asige apex board ama thamduna tabak taurabadi hena sakhorpa lamdam oibangamgani aiba aibe singe Marakta Pau Fauna Basu Hengan Pondoki. Aikoki iramdam Manipur asi ngasi phawa ing tapna hingba lamdam mama oiba ngamdri adubu handake anoba sarkar asina tamna santi hanzal halaknaba police kya tawrakani haibage thazaba ikoi punamangna thazaba thamli tawutabu khwaidiki loribadi yengtinariba kanglopa anige maraksida lenga kasage council of minister da mantri amadi deputy CM phawbage phampa paibada Yaugadariba aduna lengak sasan tawrapa matamda Imphal mayomda phamlaga lengak sasan tawba ngamgadoribra haibagi chingnaba amade ekhoi miyamda adumak lairi haina lakadaba 13th Manipur Assembly Legislative Assembly election da kumbi Assembly constituency da ANC ke candidate ama wainanaba thawrang tawriba moirangthem Magid Chandra na phongdokre waphamasi ngasi Assembly constituency asige manung channa leiba kumbi municipal council ge 1 number 1 ki kumbi terakha sana khongnang mandopta polling station 29/12 ke prasamiam na M Mega Chandra bosagatuna angamba phau amade sende kya puthongna duna amata oina matenga pangbagi thoramba amada phongdokhibani 29/12 ke polling committee na sinduna pangthoki batharam baduda moinangthem Mega Chandra bo sagatuna INC da nauna yauraklaba polling station 29/12 ke mio singda Mega Chandra na Congress ke lengyan yanduna taramna okay Apunma Manipur ama sagatse hairibadi aigi haiba wakal thadokna aikhoige haiba wakalna mang thaduna apunma Manipur haiba wakalonda thabak tawraba matamdada hanagum ingtapa Manipur ama purakpangamgani amadi apaba thabak tawba mioi natraga lupsync adubadi aikhoina thagatpa amadi Thauna piba darkar lai haina kumbi Assembly constituency ge MLA Sanacham Premchandana hairi Wapamasi Bisnupur district ke kumbi Assembly constituency ge manung channa lairiba borayang bi khunggangka amasung ka akoibabu hiramba kudimakta chakhapa purangna bagi haudokhiba borayang bi Youth Progressive Alliance BYP ena borayang bi thongkhongda pangthokhiba luba asige Anisuba Foundation dege tharamda sibges ke waranda haikibani MLA S Premchandrana makatana phondokhibada Yuta Haibasi Tungi Pilani Hairibani Adabu Yuta Haibasi Tungi Pilani Hairaga Aikoina Makoibu support Tawidaba Tarakadi Ganaroi Sumzaba Yuta Oigani Aduna Aikoi Puna Honaminaduna Aikoigi Lamdamasi Matau Karamna Chakwarangani Haibadu Nainaduna Apabataba Kara Aikoi Tauramduna Tungi Haurakliba Mairoi Shingidamakta Honaminasi Aduga Loinana BYPA na piriba memorandum pa asada yauriba asige ahanbada school asi higher secondary ge thakta
pukhanaba honagani makatana kumbi kendrage miyamna pamnaduna lakliba kumbigi maru oiriba lambi moirangka lamkhai degina wangu parking phawa asi atuba matamda blanket topping taunaba honari aduda sunatana sagang dagina napat fawagi lambi asisu pauthoknaba lamdampa asige ahlaman singka amasung BYPA na tanaduna pauthokpa yanaba honasi maram aduna BYPA na paikhalakliba thabak thoram kya asida aikhoi punna matenga pangduna hanagi ingtapa Manipur amok hanjalansi haikhi Tharamdada BYPA ge President MD Rafijuddin Borayangbi amade Wangotera Khong Gram Panchayat ke hanagi Pradhan TS Ramesh P Baleshwar SDO Bungte Chiru Muhammad Hafazuddin Kumi Police Station OC Al Basanta Federation of Civil Society Organization Folks ke President BM Yaima Saha Isamgi former President and Rajendra Manipur Maite Pangan Welfare Association Organization ge President MBA Sesaba Borayangbi Gram Panchayat ke one member singsu saruyaki Manipur University na Indigenous System of Education Manipur Haiba Lamda Doctor of Philosophy PhD Mingtont Pidaklaba Dr. Leisang Temp Bisozita Education and Cultural and Hello Organization Eco Bisnupurna Organization Tauduna Bisnupurda Labor Office ta ngase taramna okre taramna opagi pangthopa tharamdu da Bisnupur Art and Culture College ke principal loinana eco ge advisor TH Yaima Bisnupur High Secondary School ge retired clerk IS Nimai Bisnupur Girl High School ge retired teacher TS Ibopishakna athoiba mithung lensing oina sarugyakhi Tharamda PhD Panglaklaba Dr. Leisang Tembiso Sitpo Ikoge Maike de Kudon Port Pituna Ikai Kumnaba Utuna Taramna okay. Tharamaduga Marilenana Dr. Leisang Tembiso and a Pondor Kibada Housek General Education System Asidi British Lakraba Matamdagi Hor Kibani Adubo Ekoge Lairamba Education System Gi Masidagi Yamna Tongali Aikoigidi Nupi Oresu Nupa Oresu Mahei Ama Tambada Madu Masint Oikinaba Tapi Tambi Maramsina Aikoigi Chaktok Saningai Oina Wapam Sink Mahake Research Asida Mayek Sengna Nainari Haiki Art form Kudemake artisana Kunai Amagi Asoibakea Utuna Asoibadu Sandonabage Kudong Saba Ama Laibana Kunai Amagi Mamai Chumleba Art form Sink Maruaina Sumangkumai Cinema Amade Dramage Artisange Tunge Yaipanaba Lengana Karigamba Kara Tobugi Matam Oire Haina Oinama Assembly Constituency da Hana Minister Uramlaba Laisram Radakishona Haidi Wapamase Kanglai Living Arts Kangla Manipurna Ministry of Culture ge Santang Makada Tarani Todlak Suba Festival of Folk Narrative Arts Amade Kangla Theatre Marathon 2026 ke Oina Thasage Tanka Amade ke Taret Forwa Impal West ke Kangla Uchiwage Auditorium da Chatakeva Festival for the Promotion of Culture and Diversity 2026 ke Stage Drama Competition da Best Script Writer, Best Director, Best Actress, Best Child Artist Amade Award kya Panglaba Singh Sangnai ba Moirang Tempi Inauge Mayekta Pambak Saktam Langba Lipund Fasal Kainauge Timna Sanaba Uthaba Angaubage Artising Kaino Tongka Youth Club KYC na Sinduna Kainauda Ngasetaramna Opage Tharam da Haikibani Laisram Radakisona Makatana Haikibada Manipurbo Malemna Masak Takpada Art and Culture so Asoba Thautang Lauribani Maram Sina Artising Soktaba Naidaba Naidana Honatuna Masak Tokpa Pambak Saktam Langba Liponda Kainau Ase Hena Masak Tokpa Oinaba Honabada Pangpayaba Mateng Pangani Haiki
Taramadуда ex-minister MLA Laisham Radhakishore Kaksanga Samla constituency ke hanage MLA Waisur Sundar Singh Sangnareba Iba Moirang Tempi Inau Amadi KYC Kaino Taububa El Rajan Su Sarugya Ki Taramdada Moirang Tempi Inau na Iba Uthaba Angauba Haiba Stage Drama Asi Pambak Saktam Langba Lipunda Kaino na Sanabada Mana Panglaklaba Artisting Best Production Best Director da Asem Manglemba Best Script Writer Moirang Tem Inau Best Actress Kangembam Janu Leimatombi Anisuba Best Actor Asem Manglemba Anisuba Best Makeup T Santibla Anisuba Best Stage Dual Star Member Ohumsuba Sal Actress Lay Prak Pump Mona Lisa da Selgimana Amati Certificate Pituna Taramna Oktuna Puning Tawaki Togliba Irangasana Marampo Odaga Relic Camp the Ladyba IDP students in the Makta Kanduna Dynamic Group of Institution DYZIS na Sinduna Kumbi Yauna Masige Nangnabada Leba Neighboring constituency ge Tonga Tongamba Relic Camp Sing the Ladyba Handaka Sahi ke Oina Class 10 Amadi 12 ke exam Tagataba Mahiroi Shink Lemna Preco Sink Tambiba Loiraba Matunda exam Taugataba Class 10 Amati Ngak Pigani Exam Tagadaba Class 10 Amati 12 ke Mahiroi Shingyauna Class 1 Gina 10 for Wigda Ladyba Mahiroi Shingda textbook Laidi ke Yauna study material sing Kusinabagi Tarampama Ideal Academy Kumbida Pangtokre Taramadada textbook Lydic Amadi study materials sing Kusinaba Aduga Marilenana Dynamic Group of Institution DYZISK Chairman Paikomba Wahingbamna Pondorakpada Irang Asana Maram Oiraka Kudong Satraba Karhena Sotaraba Kumbi area Asida Ladyba IDP Shinka Asige Students Singidamak Kanduna Makoida Karada Oidabasu Kudong Saba Piba Oina Study Material Amadi Textbooks and Asi Panganzabani Haiki. Manipur State Sumang Lila Council na Laikidraba Lilagi singer Amadi Music Director Zatikoma Naurenge Mapamda Awaba Pongdokpa Sradanzaligi Tauram Laikidrabage Tautongda Leiba Sangai da Pangtokre, Nasinungtin Punka, Amadage Hauduna Pangtokeba, Waba Pongdopage Tarampa Aduda, Manipur State Sumanglila Council, Lifetime President PH Gunachandra Sarma, Advisor Tarpond Sumanglila Council Award Sapa Committee Chairman KSIS Zugendro Sumanglila Council Taupu Singh Nupalila Amadi Nupilila ge artist singna Awaba Pongdopa Asida Sarugya Ki Taramasaga Marilaina Manipur State Sumanglila Council Su Member Aduga MS KA Awardee Ranjit Ningtausana Pongdo Kibada Zitin Kuma Naurem Asi Manipur ge Oina Atangba Mami Mani Amani Mahana Laikidaba Asi Kanana Mahake Mahod Silogane Kanbada Awaba Amane Mahakti Upal Amakumani Wapal Natte Wangna Adumak Kakakiba Misaka Mani Malemda Pauraba Masangnaraba Misakya Mahaki Sahi Matanka Asida Loinamaka Taibang Tadoki Zedenguma Nauremna Sumanglila Amadi Filamda Music Ilamda Laurem Leba Todang Ase Asukimatik Sawi Karigumba Matange Mapok Haibaduna Leramba Taragade Inau Ase Aikoge Marakta Amuk Lakpa Oresano Haiba Wapam Pongdoke Ngasigi Taramba Aduda Laikidrabage Mamida Laikatuna Amadi Sumanka Lilagi Isaikia Saktuna Mahakim Maramda Saitaduna Mayamna Awaba Pongdoke Inaka Marilainaba Tabaka Taram Singda Kahenba Machat Singh Hapsilagliba Asi Tingnana Bagidamakta Iolna Lokalagliba Kongtanka Asida Kanagumba Karana Sosent Media Bu Media ge Kotangda Lana Uhanaba Honaregliba Asi Yamna Labaktiba Amane Haina Inat Yokat Luptint Iolge Zanen Secretary Mayangbam Dana Joina Pongdoragli Midai Inat ke Thorum Singh da
kaitharagliba machasengka ase thingnanabaginamakta kumjalisangani kunmarigi August ke tangka tarada lepang miyamna lokhiba warepsengka adugi matangda iol amadi Standard Students Club anina khusamnaduna Nongmaibung multipurpose hall da pangthokiba Nongmaibung miphampa aduga mari leinana paumisingka unaba amada wafam ase mahna phondokibani mahna makataraduna khunai asige miyamgi oiba pokpadagina seba phawbugi pangthok chariba thoram sengka asida kahenba machasing totsinda yanslapna marambo oiraga imung amada hena sent changhanabagi masak ohen batana manipurgi senthungi phibam phazilaktraba matamba asida kahenba machasingka asina aikhoigi khunai asi hena maningkha hannanaba machaga masu helibani maru aina luhongka khongdongbage thoramsingda phijang khanba haibage chanabi asi yolna thingkiba leite masida tangai phadana changde yatraba thabak tamak chana hanbiyo haiduna tongan ba mafam kayada iol amadi miyamga loinana campaign sataduna lakibani hairiba campaign asige sadukamba oina Imphal mayonge mafam singda lepalaitana chatharakpa miyamge oiba miphampa aduge manung channa ngasi su nongmaibung miyamge miphampa ase pangthokpani loinana kanagumba kharana social media ge kuthangda iolna miyamge yaiphanaba sangsalarliba thabak tharam sing asibo lana uhanaba honadekliba asi tasengna laibak thiba amani masigumba lana uhanaba thabak sing asidi tohanjaningde hausik lamda masida chaksa haizaba yauna kumai harauda hena center changhanbagi thabaka asi lepiduna tangai phadaba lininga mari lainaba thoram sing tamak pangthoktuna hanthadakliba missing amadi economic system pa ase khara hengatpa ngamnadaba honamine se hainaso mahna phongdokhe Isalaga habiyu adugo masida achong macha khaiba amada misang sanga du sunglai leite masidi namta de imposition natte masana yana masana yajana masana wakhanna thamoi hakchang ani pullaga mathanda yawjarakko poni masmaina webse sagan mina jahidari Namin mangani samna satakadaba state level school sports meet 2026 ngase common lapak sport complex ke mani stadium da hodokre Department of Education the SNES Sinduna thasage tarani toy power satakadaba sports meet asida district tarataruke apunba John Taramarige mahiroi singna sarugyari Sports meet hodopage tharampa aduda education SK director NJ Bogendra Baitai education as Valley additional director Biseshwar Kumuksam education X Hilge additional director Dangmai Manglemb Samagra Shiksha elementary ke ASPD Suraisham David education as Grievance Selge additional director Gurumayampa Anitana Tharonge maru eba mitung lensing oina sarugyakhe Tharamaduga mari lainana education as Valley additional director Biseshwar Kumuksam na high tongan ba government school kayada tamleba mairoi sing sakaka maikhang na handuna angang singi marakta nungsinabagi mari ama saganabagi pandamda asigamba sports meet ase pangthokpani sports meet asida football mungna chess yauna tongan ba makhalge masana kya yauri phongdokhibaga loinana school singi official singi yauna punna miyoi chatri romna sargyari Hausik sanabigi pauda Sora Football Union SFU Sorana Sinduna School Playground Chatariba Port 9th A side SFU Cup 2026 King Sanakiba Mesta SFC Sorana HFC Langwidong Bopansan Tare Taruk Thoikre Mes Asida Timpa Animal Apiba Matangi Manung the Pansan Anini Sanaduna Draw Chatpadagi Penalty Kaunabada SFC Sorana SFC Langmisung Bu Panjan Tare Taruk Thoikibani Khongzomp Salt Village Slopland Public
School campus da Labor Water Bottle Company Instant Lilina sponsor Tauraga Tentha Haibung Tranquility Club Tenthana Sintuna Tim Taratrukna Group Maritongna Kaidoktuna Pangtopa 3rd TQC Trophy 2026 led Irungbamp Brilliant Memorial State Level Open Tennis Ball Cricket Tournament Mathang Tha February Tang Nipandagi TQC gi ground da ngasidagi sanaba hawkre ngasi opening match da atokpamp legend Maipakre Tournament ado haudopagi tharamda NCC Alumni Foundation Manipur amasung Egalitarian Manipur of the Arthritis Trust Ima Trust ke President Su Oidiba Maitei Mitei Tribe Union MMTU ge spokesperson Retail Colonel Santikumar Sapamna Athoiba Mitungland Kaksing District Additional District Magistrate Pangamam Santikumar MCS na Tharamapu Aduga Samagra Seksa Manipur ge Account Officer Maibam Samananda Sangnai Saichakpa actor Hamam Sadananda Amadi Saichakpa Kennedy Kumana Akanaba Mitong Lensing Oina Sadugaki Tarongi Sadukamba Oina Lakehidraba Irungbam Brilangi Pododa Ngasigi Mitong Lensing na Luchingduna Imung Manungka Amadi Sadug Yakiba Singna Leishu Katana Ikai Kumnabotki How's the Garoba the Maroba Power of Manipizadi Thanlont Assembly Constituency ge MLA Bungzaginta Balte Delhi Dalang Basalam Daida Manipuri Chief Minister Yunang Khamsana Airport Unakre Miyangi elected members ng Tika Munabagi Watok Tog Libasi Yamne Ikai Ningay ni Haina ex-minister di Korong Tang na Pungdokre Patriotic Writers Forum Manipur gi Taranipan Soba Mapong Nume Tharam Pangthokre Loinana State Level School Sports May 2026 ngasidege haudokre Imis PAODAM ngasagide matang sa daloy jare miyang tabiri basang ba mukana krom jare